Jiri ki thodok High Court ki Justice amana Judicial Inquiry tauhangani loinana Manipur lengakna Unified Command paiduna Security Arrangement khudingmak Manipur lengakna taugani haiba chap chaba wafam miyamda numit kuntrani gi manungda khanghangadabani. Madu natrabadi nupi singi oiba akan makhongjang lakani haina Imagi Meira na mapung oiba thodang lauduna sinkhiba mama oibi singi mifamda warep laukhre. Imagi Meira amadi tongan ba nupilup singa khutsamnaduna mama oibi sing amata oina punsinnaba amadi changsilakadaba khongjanggi matangda khananainabagi Manipur Women Convention ama chinga mathakta leiba Kraida Community Hall da pangthokre. Mifam adu loiraba matungda warep nipan lauki warep sing adugi manungda Jiri bamgi thodok High Court ki Justice amana Judicial Inquiry tauhanba Article 355 Manipur da chatnade khanghanba karigumba chatnaramlagadi lokthokpa Unified Command paibaga loinana Security Arrangement State lengakna tauba Manipur gi issue asi State lengakna loishinba atopana pressure piraklaga loishindaba AR na chathariba thawong center da khanghanbaga loinana Manipur dagi AR lokthokpa haiba wafam yauri amadi kuki MLA tara yaudраbasu lengak pairiba MLA nifuga mangana conflict loishinaba thodang lauba relief camp ta leiriba sing mayum da halhanba Lok Sabha ki Manipur ki MP oina karakhiba singna makhoina thamkhiba wafam thabakta oina pangthokpa amadi khun ngagliba maitai sing fada bahaiba warep sing lauki Mifam aduda Imagi Meira gi convener TH Sujatana hai Manipur gi issue asi khananainaduna wathok asigi waroishin puraknaba akanba khongthang ama changsinnaba mifam asi pangthokpani makha tanasu tongan ba mafam singi ima sing tasinbagi mifam chathakhigani Masigi matungda mama oibi singi chap chaba firep amaga loinana akanma kholau amadi ihau ama changsingani Opposition amadi ruling na magi thodang sing adu laubiu lauriba warep sing asi lengakna tabaga loinana numit kuntrani gi manungda lengaki chap chaba wafam khanghanba ngamdrabadi MLA minister sing fam thadokadabani miyamgi apamba asi taudragadi mama oibi singi akanba ihau lakani haiki Masi akhoi Manipur gi nupi gi apunbagi mifam ama tawriba sigi maramdi huzik oiraiba situation haitare ko hanadagi su leibabudi chahi amaga henjelaba matung hojik sina akhoi gi lifeline oiriba Jiri sida oiraiba honorable CM naga chatpa ngamaktaba haiba potsida akhoina mama mayam se tasanba haidana fast akhoi gi step khongthangni mama mayam se akhoina sidaise any organization adu adana nadabi mama mayam se tasalaga gyan tanminaraga tawgadaba karino haibadugi madugi khananaiba mifamni aduga hojik sengna haibada akhoi article 355 sisu yangu chana de atiat haibada na yarakte haiba yamna confuse laiba pot ko aduna maram oraga magi CM haiba oigiba pot se moi sengna haibada ruling de leisi moi nifu manga neba nifu manga gi manung sida ama lerga su nifu mari moi gi supporting neba haibadi moi da du mateng piri neba adubu ngasi oireba chahi amaga tha ama surapa pot sida mokhoina unity oiraga kaigumba amata lorok khongthang amata lorok magi hayeng ada sanguraga ada paisa pisaluraga ma chatkhraga ai ohora loire haidana magi tongan ba group semdaraga toba pose masi mama myamna yararoi hojikti akhoi gi unified command gi pandam sisu akhoi state up sinabiu power haiba adumba kholau khara khoina punna lauminna bagi agenda khara lauraga changchen jarakpani masi sumaina police sumaina khatang ahamba gi pulle bathang pula akanda athuba matamda akhoi gi arepa firepa ma leraga lemoriba moigi kunthraga nifuga mari makhoi gi su chap chaba matam ama piraga moida time bauna ma thamakini aduga akhoi gi loina na opposition gi su hujiti moi weak oire haiba poto hujiti sengna haiba da MP da moi ani pham khrabani aduna maram moraga vote ki matam da mamang da law khiba poto moina hai gi wa heido madugi handak laiba 24 da haugadaba potsida moina asengba agenda pukhalaga matam khara phangbada thabak oin onthok piu adu onthok pilaktaba taragadi madugi makhoi mangana puthokhiba makhoi anigi responsibility su makhoi mangana lobam thokpane haibado madugumba khongjang ni khoina ngasi changjale maramdi akhoina amaga yesanaraga ngangbase tasengna nungai mai gi mathau pirase haiba potuni mama myamna nifu mangai mathau mangai gi mathau haiba poto madugi khongthang ama thangaktragadi akhoi iramdam se kanbada yamna waga dore aduna
ꯍꯧꯖꯤꯛ ꯁꯦꯡꯅ ꯃꯥꯒꯤ ꯒꯦꯡ ꯁꯦꯝꯅꯗꯅꯀꯣ ꯁꯦ MLA ꯑꯣꯏꯔꯣ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯣ ꯃꯥꯒꯤ ꯒ꯭ꯔꯨꯞ ꯁꯦꯝꯅꯔꯦꯕ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏ ꯎꯕ ꯉꯥꯛꯇ ꯑꯣꯏꯔꯕꯗꯨꯅꯤ ꯃꯗꯨꯒꯤ ꯒ꯭ꯔꯨꯞ ꯄꯨꯝꯅꯃꯛꯇꯣ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯗꯨꯅꯤ ꯁꯤꯒꯤ ꯈꯣꯡꯖꯪꯁꯤꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯅꯨꯄꯤ ꯂꯩꯕ ꯈꯣꯠꯂꯤꯕ ꯂꯣꯏꯅꯃꯛꯇꯁꯨ ꯐꯔꯛ ꯇꯥꯕ ꯂꯥꯛꯀꯅꯤ ꯃꯃꯥ ꯃꯌꯥꯝꯒꯤ ꯈꯣꯡꯊꯥꯡ ꯕ꯭ꯔꯤꯇꯤꯁꯀ ꯃꯨꯛꯅꯈꯤꯕ ꯃꯃꯥꯅꯦ ꯍꯥꯏꯕꯗꯣ ꯃꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ 95 ꯔꯨꯂꯤꯡꯗ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟ ꯁꯔꯀꯥꯔ ꯍꯧꯖꯤꯛꯁꯨ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇꯔ ꯄꯥꯏꯔꯤꯕꯅꯤꯅ ꯃꯁꯤ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤ ꯐꯝꯕ ꯃꯤꯐꯝꯅꯤ